BJP na luchingba center lenga asina leba asige education sector lekha tahale haibasi NEET UG examination ge paper hanjin leak oiriba asina mayekla raba khudam ni haina PCC member P Sarachandra na phongdurakli NEET UG paper leak ka mari leinana Congress party ki luchingba Rahul Gandhi na luchingduna changsiliba Chatron ki Gons campaign के सरगम ओइना से बाबू पराद लेबा खुंद्रापम AC की MLA थोकचोम लोकेश्वर के ऑफिशियल क्वार्टर पांगथोकपा पाव की मिफम अमदा वापम से महाकना फोंदोखिबने महाकना मखाताना हाई माहिरोय हाइबसे खुनाय अमगी यांगलेन सरुने NEET UG एग्जाम असे लेबा असिगी डॉक्टर तमनिंगबा माहिरोय सिंगी ओइनदी यामना मरु ओइबा चांगिंग अमने एग्जामिनेशन असे माइ पाकपा ngamnaba chahi kaya mahiroy singna hotnaribane adubu laibak thibade examination asigi paper hanjina leak oirakpa asina leba asigi medical aspirants singi career da chauna ningba kaihanbagi maram ama oire NEET UG examination ase kumja English ngani kunmari dasu leak oiduna leba wathok oiki aduga chatliba chahi asigi me thada pangthok kiba examination adudasu paper leak oiduna hojai leba wathok oiribane NEET UG examination thariba mahiroi kaya amasu ningba kaibadagi society fauba tawduna siri NEET UG examination ase handak paper leak oiriba asina ahan banate aroi basu oiroi mahiroi amade luk kaya na hojiksu India gi mafam kaya da education minister Dharmendra Pradhan moral ground da fam thadokadabani haina demand tawri naha kaya amana New Delhi gi Jantar Mantar da khongjang kaya tangsinkhre adubu masana masabu double engine lenga ni haijaripa BJP lenga asina tasin ushinadana leiri Dr. Haiba Senpam ase hek soibada miyoibagi thawai mangadawribani adubu lenga asigi oinadi puran ba haiba singna senpam ase lalonpam onthokna bahotnari Dr. Tambagi entrance test asida aran ahui tawrabadi hospital sing ase mangfam oirakani haibase lenga asina kaudaba fagani mahiroi la kayagi panse BJP na luchingba lenga asina manghangadawre haina Rahul Gandhi na thamoi Rakna Lauriba Asida Manipur gi miyamnasu sawatpiyu oirakliba fibam asida NEET UG examination khaktanatana ate exam kaya thagadawriba naha singda chauna ninghanaba faure oirakliba fibam ase afaba khudamnate NEET UG examination ge paper leak oikiba asigi matangda ngasi fauba hakthengnana chenaba miyoi amata cherak pikhiba leitre puran basing ase cherak fanghandapana puran bagi akiba leitre asumna makatana chatharaklabadi India gi education sector ase soidana lekha takragane masidagi kalhausi hairabadi paper leak asida chenariba miyoi sing cherak pibiyu loinana education minister Dharmendra Pradhan masagi phamdagi lawthokadabani hainasu mahakna makatana phongdokki Hauji laglibasi asigumba chatrong ke guns voice of the students samaj amagi yumbiren sigi manakta yamna maruwe yumbiren loiriba youth amadi mahiroi singi punsibu lekha tana mang kragadi ekhoge bharat imasu nongmadi marbumi desert won kibatabani aduna ngasi bharat te leibiriba karor sam nimpugi praja khudingmangnasu NTA na conduct toriba NEET exam se ekhoi mayam pulam huminaraga makha taba asoi angam thoktanam gi damakta akoi section thorang lomina se loinana ekhoi gi Rahul Gandhi na changsin darliba khongjang ase ekhoi bharat basi khudimangna support tawibam thoi haina aina miyam punamapu khoiram jari